Pre-Pak Progi Kadar Ani Chief Minister N. Birendra surrender tokre. State surrender policy review tawragani haina Chief Minister na phongdokre. Churasanpur gi JSC against anti-tribal bill na Lamka district pinanaba Manipur Sarkar da demand tawrakle. Amadi Thangweban Cherau Singa Laiba Thoba Singi Ningsing Khobam da miyam na haikat lekat tamduna incholu singamaga chamapal marfu nithoigi April 19 da laikhidraba Thoba Singbu Ningsing khre. Kurumjare ISTV Pau Miang Tabirba Simutaram Nukchure Hosima Pungiba Pau Pre-Pak Progi Kadar Ani Chief Minister N. Birendra surrender tokre. State surrender policy review tawragani haina Chief Minister na phongdokre. Ngasi CM Secretariat ta aina Tinkraba Pre-Pak ki Kadar Ani surrender tawbagi thoram aduda Deputy Chief Minister, Council of Minister, Police Samadi Civil gi makok thongba singsu saruk yake. Kadar Ani adudi Salam Sitaljit alias 7 Kumar alias 70 alias 7 Star Sahi Kunipan Apokpa Fulchan Singh Uripok Kumantem Lekai Dagini Mark Surgeon Major ne Mark ki Army number na 26897 ne Insolusingani Taruki December da Pre-Pak ta join tawkhibani hari Amadi Pebam Biswajit alias Tomsa Sahi Kunmari Apokpa Pirojit Singh Kyamgai Awang Lekai Dagini Laloloba Sigi Self Style Corporal ne Army number na 34821 Mahak Insolusing ani Nipange July thada join tawbani hari Makoi anina surrender tarokpa matamda khulai amata yaurkhide Chief Minister N. Birendra ngasi makoi anina surrender taroklibasi sarkar asibu thajaba thambadagini haina lawi yum kai thadoktuna lana chaluraba lamdam asigi ichilinau sing santigi lambida lakpinaba mangna appeal tawke mamangda surrender tawkraba miyoi singbu makoi gi phangpham thokpa yauna punsi ngak senba ngamkhidaba nungaitaba fawi State surrender policy amukhana review to horagani sarkar asina surrender singi punsi makoi gi imung manung ngak senanaba honagani haike waduguma thon indaba se samna harada 7MR gi campus manunga thokiban laibak tibu thobdok loitang gi smile bill spinning mill da thokibu thobdok amna nuaitaba aduga ma ada leiriba kangbu du thongninga gasu maduguma mayam da ubudagi thongningdaba haibata aduna madu ekhoi mayam da ekhoi assurance picture madudi tholaba mainstream da Miam ga praja pun leminani na santi kilomita lab isil na usinda manumpang sinda koi madu koi ki property koi ki life koi ki mung manung koi ki hingna bi lambi maram sana fajana koi protection pi gani adu koi menen koi bo shelter dogane hai bise emasi ki thaje bise nasi pijari ILP bill gi mayokta sanction khiba khongjang da Churasanpur da mi mapan lekhidaba thokdoki matangda sem khiba JSC against anti-tribal bill na Lamka district pinanaba Manipur Sarkar da demand tawrakle JSC ki wafamasi tahana Sarkar na yabang ngamkhire haina khangan khre haina Chief Minister N. Birendra ngasi Thangweban Dem College get laiba Pradhan Mantri Kausal Vikas Yojana Training Center hangdokpagi thorom da phongdokre Magna makata na phongdokhibada ngamloidaba wafamda Sarkar asina wasakpagi thabak chatharoi buba thangba ngamloidaba demand di Sarkar asina wari sanaduna yasinaba lambi amada chatminaba natana atopa pambai leiti haike Lamka district ama piyo haiba ado state government haibana district creation do boda andak su watok thoga economic blockade nami cham kunthani hena lei ade mayam noi gi su mitare ni pansi tampak su si ma as masi bhata de duna district creation do bose andin the lets akoi state ki district boundary commission na lei hajariba madu phajana function tor kanda boundary si karai no karam bana Churasanpur gi na karai phauno Imphal East na karai phauno Sadar Hills na karai phauno Haiba mayam se phajana boundary commission no gi thoga ya thoma matung gaida akoi madu khanage piba yabra yadabra do khanage adu hojik makki di madu akoi da tudong sabo lei te na moi da haiba ni adu moi maram ninga moi do podu do false promise pi ro ki do ni amadu pi ro kana mo ngase group amana mo piba yaro na mo ngang khabar yaro khanara di sarkar di koi praja nang na ba amatu na puljana ba lei ni khana na ba na te khanara ga kai wa phadanu ba to ba di madu ngai ta bana koi na madu dei lei ni do da chatkani ala to ne ado to me ni yaning dei koi praja singa wari saraga yanaraga nungsinana
any kind of solution for a government like at the government go dum namoi da ba taw ya ro da po to taw ni illa da dum pura ga sakni har ga so I'm very sorry mahana makata na haikibada school development hegat handuna ing solution ani taramapal fawgi manungda sarkar asina nahalising kuntra hena thabak pina bagi padam thamle सरकार के स्कूल सिंह मतिक साबे स्कूल अममम ओहेन्नबगी पादमदा सरकार के थबक तौबा मियोय सिंगी मसा मसु सिंह सरकार के स्कूल दा तमंद्रबदी तोलोब ककपगी थबक चथरसिरा हाइना खनबा हौरे मियामगी अपामबा खनरगा सोइदना थबकति पाइखलगनी हाइखे ओजा लिसिंग के आरो लैरो ओजा मसिदा सलिबा पैसा मयाम तोलोब से के छात्र देम भलोइते गवर्नमेंट की केनस अब आइदी मसे मयाम सन्नासिदि सजेशन होइना निजरंगे nasi mati ay bando ke cabinet ka decision loge government ki employees lai riba lising humbu umra lai moi gi masa masu singse private government school da thad raga diko masi government service ta hondan ba policy to krai nai suggestion ni ko loge ro mese policy declare to diko आई मसीगी पोसी आई गोंदा लाखो आई कोई थिंकिंग दुनी को आई मरम दे क्रमाई तो गुन पोसी फहन गदा के क्रमाई तो गुन गवर्नमेंट की लेनी को से प्राइवेट स्कूल की फी थी वो होना बदे मयाम से लोइने रे को बान थिन वो होना अदुली गवर्नमेंट स्कूल की लेनी बा मयाम से दे फजना इंफ्रास्ट्रक्चर से शबीरगा गवर्नमेंट ना पैसा पी गदनी लोइना गवर्नमेंट ना तवदबनी फी सु याम लोगदमनते मदे तो वजा सिंग फजना वेल ट्रेन तौरदा योखत न बदे याम सोकदगे Ministry of National Skill Development Corporation gi Makhada Training Center hangdokpa aduda Education Minister T.S. Radisham PMKBY gi National Coordinator Hemanta Larama yauna miyokana saruk yake T.S. Radisham na damdam asida leiriba ITI amadi Labor Department mathau tawdabagumna leiriba se mipal tangduna aikhoina lehenabagi maram oigani aikhoina aikhoigi potlam sing sijinaba hausi haike इंचोल सिंगमगा चमापल मरफिनी थोगी अप्रैल 12 दा कोडोमपोपी अमदी टेक्सम दा थोखिबा कुथोकनबगी थौदोकता सिक्योरिटी पर्सनल ना PLA गी मियोय मापन हाटखिबा नुमित असिबु चही खुदिंगी निंगसिंगदुना थांगमेबन चेराव सिंगदा लैबा अथौबा सिंगी निंगसिंग खुबमदा हाइका लेकत तंबगी थौरम ngasi पांगथोखरे अयुक पुंग 8 तगी हौना मियोय कयाना अथौबा सिंगी खुबमदा हाइका लेकत तमनके लेखिद्रबगी इमुंग मनुंग अमदी मरी मता कयासु लाक्तुना हाइका लेकत तंबा असिदा सरुक याके Security Force na pamdaba thodok thoktanaba akanba mawongda section thorang lokhatke Chairau Singh da haikal lekat lagliba singi damakta Chairau Singh makhada free medical camp amasu pangthokhe thoram asibu silliba lekhidraba mi mapan gi committee gi convener thodam devena ingcholi singama chamapal marfuni thoigi kodom pokpi gi thodokta lekhidraba mi mapan gi maming lauraga iramdam asigi damak thawaina pontha pikhraba athoba singi mafamda ikai khumnaba utpani haike loinana thoram asida tongan tongan ba section kayadagi mateng pangbirakiba mioi singbusu thagatpa phongdokhe 1982 kodom bopilan phamda leikitaba athauba mapan jingjibu akhone ikai khumna jabu oina asi aikhoina pangthok chari bani adubu makhoi mapan khakta nate aikhoina pangthok chari basi akhoi ki manipur gi oina leikidraba athauba khuding makki mafamda ikai khumna ba uchabani masi makhoi mapan gaki ayabagi laujaraga akhoi khuding makki oina pangthok chaba asigumba haikal lekat tambagi thauramasi mahoksa gum handak su pangthoi mahoksa su pangthoi handak su pangthoi sarkar na athing ba kayama thami adubu athing basing du thambi ga nu haina aikoina honorable manipur high court ta aikoina dragas thajaraga katok jabani high court na su ayaba pibi raga goki gi pangthok chari ba thauramasi aikoina dum pangthok chara pani matung da su pangthok jakini Amaromda Thodok Thokpham Kodom Pokpi amasung Tekcham dasu leikidrabagi imung manunggi miyoy singna haikal lekat tamnakhe Jiribam Pachau dasu athoba singi ningsing khubamda leikidraba singi imung manungna haikal lekat tamkhe Thoramaduda Jiribam da leiba maira paibi singna saruk yakhe April 10 dagi thodokta leikidraba Naurem lekai Naurem Rajen Namainakpam lekai Thodam Kunja Bihari amadi Thodam local gi imung manungna makhoi gi khubam singda numidangi matamda maira thanduna ikai khumnaba utpagi thoram pangthokhe
April 16 athobasinggi numit asida laikhidraba athobasinggi khubam khudingda haikat laikat tamba lakpikibagi damak namdam sigi ahallaman ima ibel italiche isilinau chingmi ichil inau club association bar association school college ki oza amadi mahiroi sing government amadi lanai institution singda thabak tawriba thomi sing pumnamakpu RPF ki maikaidagi thagat pa phongdukle Franasigi Publicity Secretary Robin Kuman gi cherol amana numida sigi damak mateng panglakhiba transport ki thabak tawriba isilinau haikat laikat tamba lakpada miyambu asoi angam tholakpa matamda ana layengi damak lakhiba doctor amadi nurse singbusu thagat paga loinana tawbimal khangba ulakli Manipur Police amadi traffic police da miyambu ngak senbaga loinana satok rashinda mateng pangkhibagi damak thagat pa phongdokle Manipur ki Governor Dr. Nazma Hetulana senglaba Good Friday lakpada Manipur miyam maru oina Christian ichil inaw singda yaifa paujel pirakli numida sina lakpada aikoi khudimak Jesu Krishna takpiramba tangdu leitaba machil manaw oina nungsi sanana laiminanabagi damak nahounana kathoklasi hari Governor na sajibu cheirawbagi yaifa paujel su pirakli Hindu Maitai Singi Cherawbana Anoba Chahi Lakpabu Khangnei Kumhai asi Yumthong Khudingda Harau Nungaina Pangthokpa Thauramni Nungairaba numit asida tangdu leitaba watapadaba Yumthong Khudingmak chaukhatpa oirasanu hairi BJP Manipur Pradesh ki President KS Babanandanasu Sajibu Cherawbana lakpada yaipa paujel pirakli numit asina lamdam asida laiminariba pumnamak hena nungsi sanaba nungai yaifaba chaukhatpa purakpa oirasanu hairi Hindu lining satpa singi achoba kumayama oiriba sajibu chairauba amadi Christian lining satpa singi khwaidagi senglaba numit Good Friday amadi Easter Sunday na lakpada Manipur Pradesh Congress Committee ki President TN Haukipna miyamda yaipa paujel pirakli numida sida lakpada nunga yaifaba watapadaba ingna chikna laiminaba chaukhatpa lamdam ama oirasanu hairi Hanagi Deputy Chief Minister Gaikhangam nasu charak puja Chahi Hoba Sajibu Chairauba amadi Christian lining satpa singi khwaidagi senglaba numit Good Friday amadi Easter Sunday na lakpada harau tayambaga loinana yaifa paujel pirakli aikoi masel nungsi sanana laiminaba amato oiba wakhalda ingna chikna nungsi sanana laiminaduna sahong ngahongna panba iramdam ama purakpa oirasanu hairi Medical amasung Health Services ki Director Dr. Okram Ibomsa suspend tawkre suspend tawringai manungda authority gi ayaba yaudana headquarter thadoktanaba khangankre Ayush ki Director Dr. K Lokendrobu Health Services ki Director in charge punanaba order thokre India gi afaba University sama khangatpagi manungda Manipur University yauba ngamdaba asi aibak thibani haina National Student Union of India NSUI Imphal gi President P Bankim Chandra Maitena Phongdukre wafama singasi Congress Bhavan Leiba Mahiroi Lup asigi office ta pangthoki ba pau gi mifam amada mahangna phongdokhibani P Bankim na makhatana list aduda NIT Imphal marfutare suba rank ta yaure masidi afaba wafamni Manipur University gi oina mari lainaba singna hiram masida karida sothari banu haibadu thigatuna mengkhat hanba ngamnaba hona haningi haikhe is leitabadagi asiguma problem asi thoraibra haibana chingba mayam ma akoi hojikti khana nainabagi matam oirabra haidana ai MU gi VC da su appeal tawjaningi Indira Gandhi National Open University IGNOU gi India gi center khudingmakta pangthokpagi sarukam oina ngase Regional Center Imphal gi oina su Asa Jina Complex ta leiba University asigi complex ta kuntharak suba convocation pangthokre Regional Center asigi oina Master Degree Holder Chamri Marfudra Mari yauna Certificate Holder listing ahum chamnga Marfudrani thoida Certificate yenthoke Thoramduda Regional Center asigi Director S Dylan Amadi CAU gi VC Dr. M. Premjit Susarugyake Dr. Premjit na IGNOU Regional Center Imphal dagi ngasi fawada Manipur gi Chief Minister Oiramba o Ibobi amadi Rajya Sabha gi MP MC Mary Kom yauna Master amadi Graduate Level gi mahiroi kaya puthokpa ngamba asi sauthok chaningai ni hojiki matamda Distance Education haibase Europe amadi nongchup leibak singda yamna pamnai haibaga loinana wafam kaya phongdokhe The time has come that is IGNOU can work together with our university so that we can educate the rural youth, not only the rural youth, we can focus on women empowerment and we can even train also the physically challenged, that is persons of the state. Pasoi Kendra gi Mikhal gi board masing thibaga mari leinana lairiba bab tanadaba asina hena wathok oidringaida amuk hanna Mikhal gi board masing thibiu haina North East India Development Party gi election agent oikiba oinam Sarachandra na phongdokle
Sagolbal Moirang Hanubalecta Pangtukiba Paugi from Amada Sarachandrana, Mikal Gibot Masing Thibada Postal Ballot Paper Gi, Benz Clark Oiba, Naurem Joina, Ballot Box, Pasoi Kendragini Haina Putoraklaba, Maduda Postal Ballot Paper Hapahoke. Paper Taratret, Thadaba Surakpada, Konthozam Kendragi Ballot Box Oramke. Hiram Siga Marilaina, Aro Yauna Marilena Basingda, Kangalaba Matunda, Makataba Postal Ballot Sing, Pasoi Gida, Thada Kibane. Party Sigi election agent Oina Mahagna Aranba Tokibalete, Miamda Lairiba Bab Tanadaba Asi Koknanaba Amukhana Bot Masing Tibu Hike. Tasenumaki Agi Randinati, Mana said that Tado one put Buddha and a Tado Madugi Amakta, Kota Wagera, any Lengaxina, Tizela Kodai Corporation Pini, Akui Maruna, Kumaru caves in any high of Punumak, Okuna, I assume with periods of Jana lives in any population. Kasi ang wanda ang pasoy kendragi pajamiyam na ay na soydana thadabani adunya da ne hainari mayam sia masa da ina zalaga chumthopudum ngamdam nina simba placement amtang di irang sina su kano si yamna zulu salabani na masim tang ne hayo phamale na press ki kudang da hajabani Manipur ngasi lofam kaya manganduna law unanaba mafam piksilak patanatana Chemical har yamna sizinaraga potok putok pagi hainabi thadokuna lofam kansi ipa ipugi law chana pathapta hanjilasi haiba paugzel puba cycle rally ama April 13 lawmi sinmi apun balup loksal na sinduna Imphal dagi kairak wabagai fawba chatkadore ngasi bamol lekai guru aribam lekai dalai balup asigi office ta pangtok pa paugi mifam amada lubasigi general secretary maibam sunilna Manipur gi platform sing kanduna chinjak tami pal tangdana ba chahi manga hena miyamda awareness piduna lakle masigi manung chana pangthokdoriba cycle rally asida miyamna sogat piu haike aduga ipai pugi chana pothap low chana pothap da mo hanjinji aduga matam gi chana ba scientific way da technologically apply tawre haraga hani chana pothap da har yahudu bi da har haibati chemical fertilizer sin da ba aduga insecticide pesticide hu chen mising ji hapta bi da sin na aduma cycle rally ni habita mi miyam da Mayang Imphal Kendragi manung da phawduna cheliba Mayang Imphal Chabung Company may lekagi Imphal Turel gi turban namthaduna matam kayagi mamangdagi sarkarna sembidana thamlakpa adu ngase Mayang Imphal Kendragi MLA su oiriba Parliamentary Secretary Education amadi Youth Affairs and Sports ki Fampuriba Kongkham Robindro IFCD Minister Letpau Haukip amadi IFCD gi Parliamentary Secretary Rameshwar Yauna IFCD Engineer Singaluinana mafam aduda chatuna Turel gi lawnamba gi phibam yengsinkhre Masida sunatana Mayang Imphal Kendragi manung dalay ba tongan ba mafam da chatuna yengsinke yengsinbagi kongset aduda MLA Kongkham Robindro na phongdorakpada matam kayagi mamangdagi sembidana leiramlaba Turel longnambalasi athuba matamda nongju tha laktringai da Chief Minister ga tanaraga athuba matamda semjilagani haina phongdoke Chief Engineer jo haire monsoon la ko nangadra paila ko gi cement tawbaga matamda koi monsoon la ko hanjangadra haibagi wa phom mo ki bele minina sujin ba horoga amu monsoon sen la ga bi mo mayai dong lepko damina kari tawbo yage haibdo koi pukna ada halaga kami pulak pamineraga CM yaw pamineraga discuss tawraga yam athui matamda within few days ni manung sida praja singha pullaga tawbo yaraga bi cheminjana tanraga thuna semna ba khonaraga ne Amaromda Mayang Imphal Kendragi manung dalaiba ahlo oirba singda Mayang Imphal Kendragi MLA Robindro gi miyeng makhada Social Welfare Department na ahlo oirba singda Indira Gandhi National All Age Pension angang bakat amadi singda pension yenthokpagi thoram ama Mayang Imphal Bazar da laiba Community Hall da pangthokre Kongkham Robindro na phongdokhibada mathangi pension phangadaba ahal sing pension lobada khudong sadaba kaya mayoknaribasi koknanaba masa masagi account ta paisa hapsinnaba thorang lokhalagani haina phongdokhe Kongpal Ketri Lekai da laiba Nongthil Chaibi Community Hall da Ketrigau Kendragi oina sahi humphudagi humudra mapan phawbagi manung da laiba ahan ising ama chupna marfuni thoi amadi sahi marfugi mathakta laiba ahan chani supna nipan da tha mangagi pension gi senfam yen thokre mahut ki Parliamentary Secretary and Indrajisu laktuni yengsinke mathangi all as pension asi Chief Minister ga tanaraga yum da yen thokna ba honaragani haina Indrajina phongdokhe
Khergaon Primary School gi Headmaster MD Safatpu tamthina purambagi thawong desamna kanna yaningdaba phungdokre oza amabu school manakta puramba haibase lamdam asigi mairoi singbu usit thawoidabani mari leinaba police station na akal aring singliba miyoi sing athuba matamda phaduna matik saba cherak pigadabani hari hauzik aten prem tilokjare Oza Pain Relief Ointment Khwang naba kok chikpa tang chikpa phu naba na singbada sinaba yarba lipsap group na puthok saba Oza Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Unified Academy Admission Open, Class 11 and 12 Foundation Course, Subjects Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaithal Bazaar, Airport Road. Hakchangi labor sorakpadagi kuchu singaktaba, hakchang choktarba, tumba chaba yaraktaba, khong hamba nungayaktaba singkidamat. Amat naiba upaidi Jolib Syrup amasung Jolib capsule bu chanlina sinabiyo. Break matung na member taram nokchare. BJP Kaksing District na Sinduna Party Sigi Kuntranipan Suba Foundation Day thoramga loinana Baba Saheb Dr. Bhimrao Ambedkar gi chama kuntaruk suba mapok kumon thoram Langmaidong Dramatic Union gi hol pangthokre thoram adu da manitko gi chairman Dr. Y Radhesham BJP Kaksing District ki President KS Ais Naran Hianglam Babagai Kaksing amadi Sugnu Mandal gi luchingba sing susaruk yake Dr. Radhesham na center amadi state asida BJP na luchingba government leirabanina tongan ba hiram kayada mieng sangduna nungayai phaba chawkhatpa lamdam ama oinana ba thabak paikhatpa hori haike ngamba sakti da puksel sengna manipur sakhon nabui damakta lambien thongi maramda thangna bising maramda haksel ge manamda education gi hiram khudi makta chakhot nabui damakta kan mieng sangsenduna lagli Baba Saheb Ambedkar gi chama kuntaruk suba mapok kumon thoram ngase Manipur University gi court hall da Center for Study of Social Exclusion and Exclusive Policy Manipur University na sinduna pangthokiba thoram aduda Tribal and Hills Area Development ki Minister N Kaishi Vice Chancellor Aditya Prasad Pandey CSSEIPE former Director Professor Tombi Singh School of Social Science ki Dean Professor N Lokendra Professor Bimolana Chingba Miyakana Sarugyake Minister N Kaishina Haikibada Sing Tam Animakta Nuksisana ba Miyeng Yengliba Makai Sakot Maikaida Kong Tangjinba Ngamgani Haike The gap between the rich and the poor in our society have to be taken care of by uplifting the poor and the needy. Prejudice and the communal feeling should not be promoted. The educated ones should be the first to impart education to the less educated ones. Manipur State Legal Services Authority gi makada District Legal Service Authority Chandel na Launching Village Poko Trust amasung Elangbam Tondon Bising Memorial Charitable Trust Hianglam Awang Lekai na puna sinduna Nongmagoiba Legal Awareness Thoram ama sugnu manakta leiba Christian English Higher Secondary School da pangthokre Thoram adu da Khulgi Secretary Solim Trust ki President Elangbam Tondon B General Secretary W Amushna School asiki Principal M Khoimusu Sarukya ke tongan ba resource person singna Food Security Act nupi angang da chathaba miot minai right to education ki matangda wangang ke Oinam Kendra gi MLA L Radhakishona ngasi Kendra sigi mafam singda paikaliba sakot thaurangi thabak sing yengsin kre MLA gi khongchara duda District Horticulture gi official sing su loinake tawbul amadi khoizuman gi manama sing thariba longwi singa unaduna hauzik putholiba manama sing asidagi hena puthokpa ngamnanaba athuba matamda Farmers Club ama semlagani sahi supa manama sing puthoknaba poly house amadi green house su semlagani haire
ngaikong kulen amadi ngaikong sifaida MGNRGS ki job card holder singna thabak churi ba mafam su yengsin ki maduda thabak phajana suram bagi damak MLA na nungai ba phungdu ki National Highway dagi khoijuman tariba lambi gi hauzik koilas thana na ba hona riba asi quality maintain tongna semgani haina phungdu ki lakadoriba athuba matamda chaliba chahi asigi aikoi green house poly house district asida thungba matamda district asigi share pirakpa matamda tabul musung khoijuman sigi farmers club ki ama piraga matam chupada chahi chupada nongju nuksa marakta maru marang hunbagi sit plantation ki damakta aikoi arrange tongna na ba district horticulture officer ne farmers sing ne ya gisane aikoi khanaba loire aduna athuba matamda aikoi poly house adu green house ama dingagani April 13 M Suna Sinduna Pangthogadoriba Kuntra Tarelak Suba Realization Day Thorongi Mangoinana Yellow Missing Kanana Mobilization Campaign Jiribamda Su District Committee na Sinduna Tongan School Sing the Hokre Ngasi Ahobo Oina Zatakiba Campaign da General Secretary KS Tiken Maitei Organization Secretary Maliam Chanu Susarugyake Kumbi Kendragi Manung Chanba Wangu Sadan Khongda Sa San Sing Layong Khangdaba Laina Kayana Naduna Lairiba Mafam Singda ngasi veterinary department ki disease investigation laboratory team amana chatuna yengsin khre yengsin ba khongsat aduda minister oiramba N Mangi Kumbi municipal council gi vice chairperson W Bobby Chansu sarugya ke team maduna sasan kayasu hidak langta kapthoke Dr. CS Jitendrana layong ngasi machil marai naba amadi makhongda unsa sing kansilaklaba han thanglakpa kaya asina foot and mouth disease ni haiba khangba ngamle masigi damak hidak langta kapthokpa amadi atei thabak kaya lokhatlabanina miyamna mi paiba pokningai leitre haike Panthoibi Housing Finance Company Limited amadi Panthoibi Microfin gi oiba apunba nipan suba branch office ngasi wangkai konung mamangda leba company asigi chairman and managing director Thokchom Hemo Singana hangdukre branch asina nongmaibung singjamai chekon chingmairong khurai lamlong na chingba mafam singda leiriba miyoi singna housing loan amadi microfinance ki khudong saba phangalagani haina Thokchom Hemo na phongduke District Administration Kangpokpina Information Technology Department ka khusam naduna Dizidan Mela Community Hall Kangpokpi da pangthokre hawdokpagi thoramda ADC Sadar Hills ki Hawklal Hangsing DC Tiranjit Additional DC CS Balkrishna SP Kangpokpi S Balram amasung district asigi atei officer sing su sarugya ki district asida hangliba bank sing amasung department singi stall tara henbana mela asida sarugya ki thoram asigi sarukama oina tha asigi anida pangthokiba poster competition amadi slogan da makok matang taraba mairoi singda manamatum yenthoki chief guest oikiba ADC Sadar Hills ki chairman Hawklal Hangsingna asigumba mela ama pangthokliba asidagi lausing tansinduna kanaba lahongna bagi achoba khudong saba amani social economic amasung scientific ki honglakliba asi aikoina khangba ngamhongdrabadi khunai asida sothana lehogani haiki DC Tiranjitna digitalization awonba amaga loinana India government na lokhalakliba khongthang sing asigi khudong chaba loduna aikoi su update ta hodrabadi mahi masing hairabasu aikoi lairik haitabagum soidana phawrkani mela asina miyam da awareness piduna tongan ba cashless payment ki system sing khangana na ba khonabani masigi matungda state level amasung branch bank ki thakta camp sing pangthokani digitalization asi leibak asigi mipung khudingmakna saruk yaduna Achoba iho ama oire nauna semliba Kangpokpi district su miyamgi movement asida saruk yaminasi haike hayeng seirawa numit kamari lainana mongsangai da leiba all as home da ima chenghi puthokliba holistic enterprise sangai progi proprietor S Birendrana ima chenghi ga loinana sana thaknaba polam kaya khuchinakre KCP gi kuntratre suba mapok kumon April tara marina lakpada party sigi president Thaubaluang na party gi lanmising ningtam yauloi sing amade furu khudimak tayai phapawzel pirakli ningtam yaul ihawasi layoi khraba ipai pu singna liklam chumna achetpa phirep ka loinana tungi mirol gi damak lingkhalakpa asengba yaul ihawni adubu ngasidi miyoi khujok kharana masagi oijaba kharagi damak party bu aranba lambida lamjingduna miyamda lanna uhanbadagi ngasidi yaul ihau asibu miyamna nongmagi tapna mami sambagum urakli luraba tanpam asida hauzik machoi taduna leiriba ichil inau sing amata oina punsinduna hena chetpa phirepka loinana apunbagi thaudang lawminarasi hari
Hauzi amuka na 10 Chaloksade. Combined tutorials for CBSE admission open. Class 9, 10, 11 and 12. CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Navodaya, Sainik and Outsiders. Class 9, 10, 12. For details contact Combined Tutorial Office, Sagolban, Moirang Lerak Machin, Bus Parking Imphal. Irudio Coaching Institute. Admission open for 5 months CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampa Thochom Lekai behind Bergyo Hotel. Contact number 8131025634. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Established in 1935 in India, the British Institute is accredited by DOEACC for computer courses in O and A levels and other package and certificate courses. Conversational English courses with BBC audio video aids. Anything you can do, the British Institutes can do better. Break matung na mayam amuka na taram nokchare. Ngarang Kaibul Police Station gi iting haikol da yang voluntary organization Microfinance Bank Moirang branch da field collector oiba Moirang ang khalawai awang lekai dagi khundrak pam Amarjit Kauba mi ama siramba dugi matang da ngasi miyam gi oiba mi pam ama ngang khalawai da pangthokre misi asigi matang da JS yama semkhre ngang khalawai mai lekai community hall da pangthokhiba miyam gi mifam aduda Jila Parishad member Pradhan Mairapai bi amadi club ki luchingba kyana saruk yakhe mifam aduda warep kaya lokre Warep Singi Manungda Amarjit ki postmortem da JC amadi imung manungi miyoy sing saruk yahanba postmortem tawada video coverage tawanba achumba langla langjin puthoktriba fawba Amarjit ki asiba haksang lawdaba haiba warep kaya yaure JC na taliba wafam sing thabakta onthoraktrabadi khongjang kaya sangsinanaba sem sare haina Jila Parishad member M Birchandrana phungdukhe Sadaba marana siriba misi esiki matanga hair putida masih lama nanti puthokta masih esiki saitani hajaba lai kidraba yes Amarjit Singh di misi esiki sabsaba lama nanti khamdraba haiba pek bodi esiki na lauzaro Handloom Weavers Singi Awareness Program ama Khongampat Awang Lekai Community Hall pangthokre Thoramadu da State Planning Board ki Chairman S Rajan Handloom gi Additional Director K Lamli Kamai Y Santikumar amasung SBI Babu Paragi Mihut and Nimaisu Sarukyake S Rajena Aikoi Kudimakna Lakliba income dagi Chading na henbana mipan tangbani Kutsa Haiba Singi Tabak Pinana ba Miyang Changba Matautai Haike Helum dagi Utorapani Manipuri Lumni Manipuri handicraft na ki adugamba pothong ni ga na khoi kauna phak jingasi mapan dagi la pami na pa ma suguma ma ya khoi na puthok ba kan dai khoi Manipur se prithvi je matak ta su ya ba adugamba dipame na mo weram ne KCP gi kunthatre suba mapo kumona sida lubasigi president case aislaba maitaina Wesha amadi lamdam sigi miyam loinana Wesha gi yawl lantheng satminari ba yawl lopumna makki mafamda yaipapauzel pire president gi yaipapauzel asina lamdam sigi yeseng nungshit amadi lehauga sanada sung yellow ngai dagi leizaraklaba aikhoi gi lengak lon leisem lon sanit lon kunai lon gi mayokta chathariba India gi uchal sing namduna aikhoi da hupsil laktuna amadi chaukhatpagi mingda makhoi gi kumhai harau sing pusilakpada natana aikhoi gi da tonsin jansin duna chayet chanaina hale asumna aikhoi gi khunaina leibak macha tai haina khanjaba khunai gi lisatpu thugai duna lamchat naidaba khunai ama ohelakli India dagi niduna hingbana aikhoi gi nat amagum lakpana ngasidi aikhoi gi punsi mahing oirakle asigumba kham thengna mipal tanglaba senmit lon gi phibam sidadi senmit lon asigi mathakta leiriba atai kaya singi manungdagi aikhoina maru oina
khut thagadabadi mahausa leijaramba suba nomba kanbata natana migi thongjinda lepa hainadabagi nat na hongnana sagat pasini haina khali aikhoi amuk hanna mi oina hingba ngamnaba honafam thoi masigi damak aikhoi gi punsi mahing hongdokpa tangai fadabani wadana nungainanaba aranba pambai thibana punsigi pandam oifam thokte masina aikhoi gi kangkul mulakani haibasi mipung tingna khangminaba changi hairi Narheng Denika Kaubi Chai Kuntra Mangarum Surabi Chandal District ki Kanemram Village tagi nupi asi satkiba February ki tang 13 da maki mapuroiba Danjit Das ke Guwahati gi Ganesh Guri Nayanpur da leiba mayumdagi mangkhre hari kanagumba singna thengnarabadi manakna police station natraga maki mapuroiba Danjit Das natraga mobile number 9706580774 da pau pibiu hari OC Narcotic Cell Imphal West District ki Kangbu amana ngasi upung 13 rom tabada MG Avenue da laiba SBI manaktagi nupi ama heroin number 4 gram chahung ka konana fare police tagi phangba pawda fagalaba me asigi maming tungsang makunga chai yangkai mapuroiba korungthang makunga Chandel Machi Block ki Laiching Maipau Khuldagi hojikna new chekon da laibani hari mangondagi fagali ba heroin asi malengi kethel da lupa lakh 13 rongi oigani hari hojik sanagi pawlo birase ngasi sanwagi pawda Orissa ki katakta April 12 dagi May mari fawa pangthogadoriba Junior National Football Championship for BC Roy Trophy Tier 2 da Manipur gi mahut sinanaba sanaroi 13 khankhre khalaba sanaroi sing April 15 gi ayupung 13 makhai da Kumal Lampakta leiba Artificial Turf Ground da report tornaba khangale Taekwondo Federation of India gi miyeng makhada National Kuro gi referee seminar amadi referee refresher course tha sigi tang kundagi kunithoi fawba Imphal da pangthoklagani saruk yaningba singna masagi chahi 19 dagi tadaba oigadabani National Referee Seminar gi oina nupa candidate singi course fee lupa lising ani chamanga amadi nupi gina lupa lising amaga chamanga oigani akupa marol All Manipur Taekwondo Association amadi Taekwondo Federation of India dagi khangnaba yagani hari form bisin bagi aroiba numit tha sigi 33 fawba oigani hari amaromda World Taekwondo Federation gi miyek makhada chahi sigi me kulumdoi dagi kuntaruk fawba Chinese Taipei da Kuntramari Suba International Pungse Referee Seminar amadi Kuntranithoi Suba International Pungse Referee Course pangthoklagani mari leinaba che sang khudingmak me 10 fawbagi manungda World Taekwondo Federation da yaholakadabani hari makhataba sanabagi paw boyani thojamdagi fangbigani Ahanba Tabaspa Veteran Cup Invitation Football Tournament ki final da FC Imphal kwa kaithel amadi Basai Thangmaibalga sanaragani TIS Birasendra Singh Football Academy Imphal West tabung khongna sinduna tha sigi tang 19 lagi team mapalna group ahum thongna khaidotuna Academy asigi Sports Complex sathariba Ahanba Tabaspa Veteran Cup Invitation Football Tournament ki ngasi sanakhiba anisuba semi final match da FC Imphal kwa kaithelna BV Farm Kaisampatpu goal mari sinoda maitiba biduna final sankhibani FC Imphal kwa kaithilgi mai papugi goal singadu L Surachandrana match ki tanam mapal suba TS Krishnana match ki nifu taruk suba I Subolna match ki yankai matoi suba amadi N Itosana match ki yankai taruk suba minute chanduna match asi mai pakhibani match asida FC Imphal kwa kaitingi sanaroi L Surachandra M Bisorjit amadi BB Farm Kaisampat ki Kajai Ganpuda center referee na unsporting behavior ki damak yellow card utkhi Good. Go. Kanchipur da laiba Imphal Public Higher Secondary School da Jupiter Shooting Range haina mingthonba shooting range ama Manipur Sarkar gi IFCD gi Parliamentary Secretary L Rameshwar na ngasi hangdokre Thauram masida Imphal Public Higher Secondary School gi Advisor L Bubol All Manipur Recognized Private School Welfare Association gi Chief Advisor N Tomba Manipur Rifle Association gi Senior Vice President M Rajendra Association asigi Vice President N Indrajit amadi School asigi Principal A Kennedy Su Sharuyaki
थौरम मसिका मरी लेना स्कूल असिगी फाउंडर अमदी प्रिंसिपल ए केनेडी ना फोंदोखिबदा इंखल लगिबा नारुन सिंबु मयाई काबा निसा अमदी अकनबा लैना कयादगी खरदंग ओइरबसु कलहौनबगी पांडमदे युमफम ओइरगा स्कूल असिना कांगलेपाक फिटनेस सेंटर हांगतोखरबा मतुंगदा शूटिंग रेंज असि हांगदोकनी हाइखि तोबसिंग लेखिदबगी नुमित ओइबा हाइकल लगर तम नुमित ओइबा जिम निखत्तिबगी 13 April ओइबा ngasi shooting range ama miyamda sadasina kusinabigi नुमित 13 तसेनमा ऐहाकी यामना अदुगुंबा लाइबो फबा नुमिनि हाइना एलोजे प्रोजेक्ट मतमदा फद बजिंदाति की कितंग ना थैरी हाइरगा फिजी की मनी ओइबा मसा मसु सिंगसी थोक्रा मतुंदा अमुक खेल हाइबसे मसिगा मै लेना असे अंगांग सिंगना माइ मसिंग तमदा कलिगंदा लाइकता कलिगबदा चाना की दबा अंगांग यावरदसु स्पोर्ट्स रोम पुसले हाइरगा स्पोर्ट्स रोम कितंग अमुक इन यागता हाइबगी बकलोंदा ngasi ki shooting range asisu school asina aikogi lai masic tambe ki soka moina apam sida mo aikoi hangduk sabani पुपु पुंगदोंग बमना सिंदुना लमलाई हाई स्कूल प्लेग्राउंड पुंगदोंग बमदा थासिगे टांग मापलदगी टीम कुनमा थोइना ग्रुप मरी थोंगना खाइदुकना सथरिबा अहानबा पैराडाइज जुनियन पुंगदोंग बम पुपु कप इम्फाल ईस्ट डिस्ट्रिक्ट अंडर 79 एसाइड फुटबॉल टूर्नामेंट की ngasi sanakhiba ahanba match ta NFC saijangna CYFC singkhubu goal mari ahumda maitiba pikre match asida mai pakhiba NFC saijangi goal singadu o pravinna match ki nifum doi suba yankai taruk suba mari humfu suba minute goal ahum chanki atopa गोल अदुना जिटेना मैच की यांखै निथोइ सुबा मिनिट चंदुना मैच असि माइ पाखि मैच असिदा माइथिखिबा CYFC सिंखुगी गोल अहुम अदु एन हेमोंगोना मैच की कुंथ्रा माथोइ सुबा मदि कुंथ्रा तरुक सुबा मिनिट गोल अनि सनखि अतोपा गोल अदुना के प्रिया बिटना मैच की अनि सुबा मिनिट सनखिबनी मैच असिदा NFC सैजांगी सानरोइ जिटेन CYFC सिंखुगी के जॉनसन अमदि आई सिंखुदा सेंटर रेफरीना अनस्पोर्टिंग बिहेवियर गिदमक येलो कार्ड उठखि टूर्नामेंट असिगी अनिसुबा मैच की सानखिबदा YSMC टांगखमना YMC हरारोबु गोल अहुम अनिदा माइथिबा पिखि YSMC टांगखमगी माइ पापगी गोल अहुम अदु एल सामु आई सूरज अमदि एन थोइना मैच की तारामरी सुबा कुंथ्रा तरे सुबा अमदि निफु मापल सुबा मिनिट चंदुना मैच असि माइ पाखिबनी माइथिखिबा YMC हरारोगी गोल अदु विक्टर अमदि अभिनाशना मैच की कुंथा तरुक सुबा अमदि यांखै मापल सुबा मिनिट सनखि मैच असिदसु YMC हरारोगी सानरोय विक्टर दा सेंटर रेफरीना अनस्पोर्टिंग बिहेवियर गिदमक येलो कार्ड उठखि सथरिबा टूर्नामेंट असिगी हायेंग मैच लेररोय थागतरी मखा ताबा पाउदा ngasi नोमगी ओइबा इंग सागी पाउ ICAR लम्फेल पार्टी पिरपा पाउगी मतुंग इन्ना ngasi gi ख्वाइदगी साखिबा डिग्री सेल्सियस कुंथ्रा दशमिक मापल ख्वाइदगी इंगबा डिग्री सेल्सियस 35 दशमिक अनि नुक्सित यावबा इसिंग मनलगी सांग अयुक्ता साद हुमपुदरा मापल नुक्थिलदा साद कुंथ्रा मंगा ओइखे ngasi nong chukide हौजरे बदा मरोय बपा मुखना प्रीपाक प्रोगी कादरनी चीफ मिनिस्टर एन बीरेंद्र सरेंडर तौख्रे स्टेट सरेंडरी पॉलिसी रिव्यू तौरगनी हाइना चीफ मिनिस्टर ना फोंदोख्रे चुराचांदपुर की JSC अगेंस्ट एंटी ट्राइबल बिल ना लमका डिस्ट्रिक्ट पिन नबा मणिपुर सरकार डिमांड तौरक्ले अमदे थाबल चेराव सिंग लेबा थौब सिंग निंगसिंग खुबमदा मियामना हैका लेकत तमदुना इन सोलिसिंग मचमापल मरफुनि थोगी एप्रिल 13 दा लेखिद्रबा थौब सिंग निंगसिंगख्रे ngasi goina DSTV da pizza pauma translation jare mieng tabir ba singwa mukahana khurum jare